Ima, akoy tasawna tawribasibu karino. Asumayna tawzaramdaba ibungni. Nupi ase hek thikibadagi ibung ase mawong ama itaw tawkhre. Akoybu ikhan-khandaba dawna ayam nungayti ima. Pharise ibema, akoyna karibu hairuni. Nupibu hek thikrabadi asi ngaktani. Akoy tang thokpa natte ko, karisu khanjaluno asida. Ima isagisune laina tamba ama mailaksani. Matam kharadi yengba taredana makoygi mawongse. Ima, inamase asumna tarongani haibadi ay khaludabani. Madubu mana tasawda kakak insanduna isilupa oibagi mari ase tatnaba sinbasidi nasayam nungaijadi ima. Phairisi ibema masigi wase toklasi nanama asina amuk taragane ima isabune lana amuk lawkhini ibema. Ima isadine nungain hek laithokpa haduni isana phi khagak saribasiga imana kaithen khagak zatlibasiga ima isagibu kari waturige nungain hek laithoga loirida isasidi. Tamo, makoygi sanandabase onthokna nungaikre aidi. Akoynadi makoybu asam khanbiraga makoynadi akoygi karimbo hek khanbiramde haba. Nati nangna sanupiduna ka ngangidu yeng haba. Angang mana adumaina ngangbado ayamna nungaite. Ima sungaire angangduna ngangido ka imate heng ngangde haba. Mama masa sangdana tawribado yam nungaite aisini. Akoynadi makoybu asu yamna khanbiriba. Yari he nangshu wa makha taranu. Pepa pangana ngangise karino. Hojikti ai khoi tongana saraba natro. Masida amu nangna wa makha sandarise karigino. Adugi sopudi nang cha isingado loisalamu. Aine mi amata unarukige. Aduga ai office atwini ko. Pepe ngangwa ngaktagi wanati tamo. Makoygi mawong matawdo adunani aina haribase. Pharise thabak chatni habado sathokpiuro. Ai sa isingdo loisalamage. Thaba amu halaga satwinina pangkoidi koina lebiranu ko. Ai su sa ising loisanaba tawramlage. Ibema, akoygi zik thongnaba cheng amata lehaude. Ima ne makhagi nani tumbi hoidegi cheng gita walukige. Hoi ima, waluro. Aisu langcha sakpase loisalamlaga saktoi thongbirage. Ise, kadai saluge haibano. Ise hoidi nasanupa thabak tawkibadagi sakado uge ka phangidre ko yam nungai khramale. Namau nupina gasu yam luna tawkhramale. Papanga tholakidre haiba. Kadai dagi nungai gobano da ibema. Ichanupa phangi tongana chakre. Ichanupi ga iga khaktani charibase ise na hojik chatoribasisu chengwanbani. Mi khwaigi dine maula ga nungai ne ye. Ise gidi madu tamamdra male ibema. Karino ne harisi buise asengbaro onthokna thajagidreda. Isegi nasanpadudi yamna phadaine masin mapazu yamna nushinajabani ne. Aduga karino tariba pawasibo. Adubudini ise haujikangi mawsingje hekla abadine. Tha mani mangare makoyna ne ta tawramdoba. Hekta ne moina thokpam hekta tawbani. Khangdre de ise haujikan matamse. Aduni bema mi khwaidi ne maula nungai hai isegi lebaktadi tamamdre. Adubune karibu hairuni. Makoyna gyan tarakpado ngaiba tabani isedi. Phare nangsu ne chatsaro ise su ne thengkhare ise cheng gita lawrukige. Ibema phisagi su sajaruro ne ima adum thongbirage. Yani deima kona sarage. Sakse hana loisanminarase pungse ayokre. Phare adudi. Ima ne hinjangse sembiraklage ko. Hoi ima semo aine loisanbirage sakse. Onthokna nungaikhreda hojikti yitpinabasu kanamta leitrabanina hinjangna maroma ahau basariba ngasigi hinjanggaduna ka hauriba aigi hinjang munamsi tabadane midine sakalamba yawnaramadawponida haha onthokna hek nungaijakhreda sumaina ne yitpinaba kanam leitabasina ne penjeri sase ima masigi charoi manbise amu haurakle karino mahakna asamna khanaba pami basibo nungtigini mana tawribasi yengu akoyne phamanbagine phabani masinupise mana tawribasidine atopa imung amda oramadi karisu yaroi mana ne nutigi imai sa khak leijabasida khanabasa amna hauribase karigino habanida mase ai sauningakdana ne singa sakpase loktholagne kalludoribani yeng bema adumna tawba yaba natiko manarunu isasidi masinupisiga manarasu lemdene he adoi sarukpadine chakto loisanaba tawsi chakto kharangana charagane imasu tawba yaba thabak tawsange Isasidine karisu khalunu landaba khoigisune laina dum tamjarakani karisu khalunu ko isasidi
Tamo, aina quarter lebegi habdo, kamai tawragi, yummasida dum lesson base, a yam tally haba. Tamona tabasa took a candane, Makugi mamam sassy, Hele Honi Kanadane, I diam talyasini, Hector Kanani haba, Mimiski Uraga. Qatargi wabudi aina la ningma matamda hekta leiruba yani adubu imagi sentom bigashi yum masida huntolamnaga ekhoina quarter hekta leithokhiba abashi lekai miyamna ekhoibu phana ngangna roine Kari nu tamo makhoi ekhoiga pune sabasu nate kari dobagi lekai minesu phatana khandurige tamogi thaba asinba ma leibagi chalini ko khumaga loireba duwa masidane khananingai mathau karimta tade haisini ko adu sarukpudi quarter du nungaina leiruna batawse makhoi ekhoiga puna leibasu nate quarter da leirisu samanadro aidi khangde haisini ko karigumba tamona ne aina haiba famse yadraba aidi yumda sakidobone haisini farse nangsu shawranu nangna haibudo ai yarege aduga ekhoina tongan chanari haiduna karimta haramdaba makhai imagi sentombiga huntolamga chakhibai base lekai miyamna ekhoibu phana ngangnaroi aduna imadane amukta haiduni yankisi karino thoiba nakhoina haibasibo imasu ichawsawna leiri nakhoina aningbado hekta tawba yaba natine isabu yumsida leibasi yam nuaitrabaro karigi quarter da muk leirudoribano yumasidagi adum thabak satpado kaidawi haibage phana khanarabasu chainarabasu imadine nakhoida lana khanba leite karigino nangna quarter da leningimbadubo yumasida adum leibada kari tarabage ima hatak marakse office ki achinba thaba khara leiba maduda aina sidagi khara chatuga sintobase khara nungaidau mandre aduna matam khara quarter da leuge tawani aishu yam thuna amu yumsida lakani de ima phare thoiba iman haibasu nakhoina tadrabanina nakhoiga pambado nakhoina phani khanbado adum tawro imagi di karibo hairuni phare phare karino da imana ngangbado akhoina tadaba natiye akhoisu tangai phadabagini haribase leite yadabagini ado imagi maithongdadi iya yaningdabagi mami madum taribadubu karigino ibema nangna aina wa mehengambaga hekta khuma ibasibo aina ngonda kari haikhagine imana haibadina khoida phana chinba thabak leirabasu yumasidagi chatpa yarabadi chatlo haibai wani aduga nangna aigi sinthakta hekta khumibasibu karigino imana haibaduda kari arhanba yawbage punamak tanaraga yaba ngaktani tanase haibani ni imana haibadi imana wangangbada iya yaningdabai mong utpaduda haibani kaino ima hoida haidrabasune aikhodi satpa ngammi adubu yungi ahalama lei haidaba yade khanduna hairambai wani haidrasune aikhoni sakhibada ima hoina kaitogdoribage haibam thokpagi hairambai wani ima wasi makasum tanaragumsi masida sum wa makha tanarabadi khanarakpa tare aikhoisu haibam thokpudo ima da hairedana aikhoi ngasi noningsi manungda quarter da chanaba tawrani imana matam khara yumase sangbiramu masida ima wa makha tanaragumsi ima ekoi amu chalukhige ekhoisu yumasida yam thuna halaknaba tawganida ima oisu yumasida phajana leramu jentombi tasaw amu chalukhige ko phare tasaw sathokluro tasaw yumasidadi khara thuna halaknabadi tawko tasaw ima khoini khatang lehobado nungaite batasaw tasaw gi thabak to hek komakpaga yumasida muk thuna halauko tasaw phare thoiba chatnaba tawro thengkhrani nangsu imana haigadabadi isase nakok phaw chikanuko tikta kaidana ana yaudana leibo yu isasidi itaw karaida chatka haino khaw mayomna kariro itaw oise unadaba kuiri haiduna aisu koithorei banine karaida chatka haino itawbo itaw aise matam khara quarter da leitaba yadre aduna quarter do ina leirurge haiduna chatke haiduna tholei bani itaw kaino aisu bi itaw imaga isantombiga se thamlambaga itawna quarter da leirudori banine itaw gi thabakto masidege dum chalasu yaraponi itawna chattaba yadi hairagana imagi isantombiga su pubikho yadro itaw makhoi ani khakamaina yumasida thamamdoine itaw aikhoisu yang kuiroida matam khara khaktagi wani office ta thabak achinba khara lei aduna sidagi chatukasin tawbase khara pharak tani haiduna chitke tawbani itaw aikhoisu yam thuna yumasida halaknaba tawnida imagi sentombiga sidi yumase sanglaga leijara sunu haiduna tawbani dei taw
Yari itaw. Ay loina khangi. Itaw aigi imungi pau kudimak. Ay loina tajari. Itaw nangshu angakpani. Imag isan tombi gese. Nangbu luna tawni haikibadai. Nangna thaba hek phangbaga. Makhoy anibu nungaina thamne anayonda haikibadai ni itaw. Aduga nangna mi machagi wakhan khanba. Nupi angangna pangindi injalaga. Nupi angangi mawaloba. Itaw nangshe ngaktaba ngamde. Itan tombina masagi mahi phok tamdadaba makai. Phi shaduna nangbu matik chaba mi ama oiradi haiduna laik tamalakhiba natro itaw. Haujikti nang matik chaba police officer ama oire. Aduna imagi santombigase karisu khandra haiba natro. Phare nangna nungsibidraba imagi santombigase aigi yumda pukhrage. Aduba makhoi anibu aigi ima amadi isan mangne khanduna aina yoklagani. Nangne matung manaw aywanda lambi langanga thenarabsu karakoni itaw. Nanguma misidune ai marup oina tinabada ikai. Adu yamna napukchen pikpa aina nangbu matik chaba mi ama oirabadi imagi santombigaki awabase kuklagani haiduna aina nangbu asigi thaksi yawnaba honabigibani itaw. Aduga ngasidi nangna tawthoribe matawsidi itaw ai yamna pende. Itaw ai yamna lankre. Aina wakan thelubadigi thokhiba ngaktani. Ngasidagidi imagi santombigase amuk anna mamittagi mapita halaroi. Makhoibu kaidawnungda aina huntolaga chatlaroi. Ima aibu amuta ngapiyu. Aina wakan thelubadagi thokhiba ngaktani ima. Ngasidagidi imagi santombigase nungaina thamnadabani. Nachabu amuta ngapiyu ima. Nacha yamna lankre. Thoiba karino nangna adumna hairidubadubo imadi karisu khanba leiteda ichada. Ichana ne asumna gyan tarakpadune imana ngajaribase imadine karisu khanba leite nokhoida. Karisu khalo ni itaw. Haujikti nungsi chana ne nungaina lera lore. Kanadi itaw kaithena chatlagane nga chow ma leuslo. Adugane akhoi puna hauna chathoksi. Hoi itaw isan tombi nana magane khawchup salo. Adugane tilausanamdo shamamo. Tachawoine nga leruki kaithendagi. Hoi taso leiruro nga do khasawa makhalaga leiro ko taso ngaside aise yam nungai tasongna smaina gyan tarakbase asine imaibani na ngaijari base.